Online Manipuri ayuki pau yengbiriba pumnamuk puthoi laisramna khurumjari ahanbada maroiba pau mioi ani faduna punaba hotnaramba KCP taibanganba group ki mioi ama police na fare Manipur gi konung oiriba Imphal gi thangal keithelda mi fanaba hotnaramba misak ama police na fare mioi asina faduna punaba hotnaramba mioi ani su tekta kaidana kanba ngamhore haina Manipur police ki pau amana hai Thaudok asi haukiba December 8 Imphal gi thangal keitheldagi mioi ama aina thingkraba Manipur gi lalolup ama oiriba KCP taibanganba group ki kedar amana mioi ani faduna punaba honarambani loinana police ki kangbuna matam chana mioi ani asi kanba ngamkhibaga loinana KCP ki kedar adu phakibani hari police na faraba KCP taibanganba group ki kedar adu Bishnupur district ki Nambolai Tonjam makha lekai dagi 10 subam Bangkim Elas chakthek pakawi Police na mangondagi kapa yariba maru taret ka konana 9mm pistol ama angoba machugi Maruti Gypsy ama su recover tauki faraba KCP taibanganba group ki kedar adu makha taba aingi oiba thabak lokhatnaba mari lenaba police station da sinakre hairi Kuki Millitantsing Sibagi Cheirak PU victim family Juribamgi Jakurador Karongda November 18 da pikliba angang ahum amadi nupi ahum relief camp tagi fakraba matung Kuki Millitantsing na tamthina hatkiba thaudok asida chenaba Millitantsing faduna Sibagi Cheirak pigadabani haina laikhidraba singi imung manungi mioi singna demand tawkre pikliba angang yauna laikhidraba micham taru asigi imung manungi mioi singna Delhi da paumi singa unabada nupi angangi mathakta tamthiba mihat chathabada chenaba Kuki Millitantsing faduna makhoibu Sibagi Cheirak pigadabani haina phongdokhibani Panba yabadi November 18 da Kuki Millitantsing na Juribamgi Jakurador da labor relief camp tagi Yurembam Rani Humfu Telem Thoibi Kuntragamatoi Laisham Haitombi Kunmanga Laisham Chingtheng Hanba ahum Telem Thazamam Binipan amasung Laisham Langamba Thatara Kidnap tawduna pukraba numit kharanigi matung tamthina hatlaba Hakchang Singh Barak Turel dagi phangkhibani Delhi da pangthokiba paugi mifam aduda nupi amasung macha ani kainakraba Telem Utam mama amasung machi ahal kainakraba Telem Mongyai amasung machil manau nupi ani kainakraba Yurembam Sandhyana Makoigi imung manungi mioi sing mutamthina hatkiba thawdo adugi matangda paumi singda paudamki amadi center lenga asina mihat sigi matangda thuba matamda thabak lokhatuna achumba while fanganbiu achumba while asi imung manung khaktagi natte mipung khuding makini haiki Yurembam Sandana phongdokhi bada laibak thiba numit aduda Kuki Militant kontra rom makoigi kolda laktuna landana basangsilakpa ubadagi mahak lotki amadi mahaki mamabu makoina chingduna pukhraga auto rickshaw manungda hapchin kiba adu uki victim sing asi makhoigi yum sing chahi asigi angan basarukta Kuki Millitantsing na mai thakibadagi Juribamgi Borobekra da labor relief camp amada sangjafam lodun lerakpani paumi singa unaba aduda mamita mapi taraduna Telem Utamna ningsing bada akiba poklaba thaudok sing adugi matangda paudamnaduna Kuki Millitantsing asina ikhoigi yumsu mai thadokraba matung amuk Relief camp ta laktuna nupi angang sing phakibani masida mahaki thatara da ngairiba macha nupa su yauna pukhraga tamthina hatok piki masi sanga na chatkadaba lichani haina ningamdaba amadi pendaba wafam phongdokhi paumi singa unaba adu da sarugya khiba mitai gi civil society organization mapangi mute singi maikaidagi mihat asi terrorist ki thawongni icham chamba kanglu furuf anigi marakta thokpa na banate Kuki Millitantsing asina kilometer chaniga kun lafna labor relief camp ta atamna laktuna nupi angang faduna pukhraga tamthina hatpa asi mioi begili chanate haibu wafam thamki laibak thibadi Kuki civil society group singna victim card sanaduna Millitantsing atubu kannaba makhoibu khul ngakpani haina lana miyamna sandokpani haina su phongdokhi Manipurda thokliba lana sigi waroisin ama puraknaba hayeng India block Manipurda Delhi da protest sathanaba sem saba loire Hareshwar Bharat ki Prime Minister Narendra Modi amadi BJP lengang na chahi ama makai helaba Manipur da thokliba kangluf anigi sathiraba lana sigi Waroisin athuba matamda pura u haiba demand tawduna India block na hayeng Delhi gi Jantar Mantar da khongjang changsilagani hairi hiramasegi matangda mari lenana ngasi Imphal gi Congress Bhavan da pangthokpa paugi mifam amada Manipur Pradesh Congress Committee MPCC gi chief spokesperson Hareshwar Goswami na phongdokhibada India block Manipur da Prime Minister Narendra Modi amadi center amasung state paliba lengak ani na lamdam asida thokliba lana sigi waroisin ama puraknaba numit kharanigi mamangdagi hauna Jantar Mantar da protest thanaba sem sarakpani loinana mari leinaba singna permission piraktabagi numit thengtharakpagi maramni haiki mahakna makhata na hai India block Manipur na kupna khanna nainaraba matungda soidaba BJP lengak
asina permission piba pidaba hayeng Delhi da khongjang changsinaba firef lore hayeng Delhi gi Jantar Mantar da pangthokadoriba India block ki mihut singi marakta CLP gi leader Okram Ibobi MPCC gi president K Megachandra yauna Congress party gi MLA manga APP AIFB AITC CPIM NCP RSP Shivasena UBT gi mihut sing su saruk yagadari hairi amaram da pauche asina hojik Delhi da leiriba India block Manipuri convener oina thau puriba CPIM gi Kadri mayum santaga pauche asiga mobile gi khuthang da wari sanaba matamda phongdora khibadi hayeng Delhi gi Jantar Mantar da changsin gadariba khongjang aksigi damak sem saba pum loi loire khongjang asida India block Manipur ga khusam naduna chapminariba India da leiriba tongan ma national political party singnasu saruk yaduna mai pakpo khongjang ama soidana oigani haina su phongdokhi Editorial kalam mokangla paudagi lokocherake lan ngakpagi khongpham nathai hanaba honaraklabra Manipur ge apun masaktam da singna duna refugee illegal migrant chin Kuki narco terrorist singna mitei miyam gi mathakta landarakhiba tha tara mapal mapung fazilakle adubu wathok asi loikham naidaba wathok oirakhibadagi nakal ani gi miyam khaktana tana lamdam asida laiminariba miyam pumna awaba mayoknari terrorist chin Kuki jo singna logi wangmada Indo Myanmar ngamkhai lana changsilaklaga Manipur ge apun masaktam da singna duna makhoi gi oiba tongan balaiba ama semna balandarakibadagi mitei singna lan ngakpagi thabak chathaduna lakli Landarakliba singi mathakta tei miyamgi maikaidagi atamnaba mayoknaba landa chathaba tawdana lan ngakpagi mathau oiduna leiri miteigi khul ngakpa singna tangai fadana mayumdagi araiba thang 10 utup watup amadi license gun double barrel amadi single barrel paiduna masagi maramdam amadi miyamgi punsi kanjanaba hotnabada khudongchadaba kaya mayoknarakpadagi lengaki security force singi khulai thampam singda thomjinuna munba lakpana chingbagi thabak chathaduna maramdam amadi miyamgi punsi lanthum ngak senbagi thabak chatharakhiba asi tangai fadana tawpham thokpani haina lawi Masida laingakna lana lofam thoktabra khali maraibak ki apunba saktam ngakna balan ngakliba khoisaw narba amadi pendraba maraibak nungsiba tungi yumbiral urakadoriba mitay naharol singna law enforcing agency singdagi khulai lauraga maramdamgi apunba saktam kaibi yaroi haibagi lanthengnariba si law enforcing agency amadi central force singna mathau pangthoraktabadagini Indian government amadi state laingakna immigrant migrant refugee singna Laibaki mathakta colonialism gi landa war crime chathaduna tamthiba mihad yumkai mai thabana chingba terrorism gi ayobi crime sing chathariba sing laksinaba lokhatpam thokpa thabak sing lokhattabadagi loikham naidaba lanthok oiduna leirakhibani India government na landaraliba singi mathakta military gi oiba action lokhatpa tarbadi wathok asi athuba matamda waroisin prokpa ngamgani adubu landarakhiba singbu lisang thaduna landa hanbagi thabak chatha handuna thambagi maram karigino haiba miyamgi langtak naba wahang leirakpada India lengang nangakpham thokte refugee Kukising na ichang thawna Manipur khudum channaba landaba ngamliba sigi maru oibadi Indian Security Force sing na landarakliba sing lanthengnabagi mahuta makhoibu ngak senduna thambadagi ngamlakkibani masina maram oiraga landa asi proxy amasung geopolitics oibadagi ra haiba wahang leirakliba si lenga ki thausildagi oirakhibani Kuki terrorist singi landa mayoknabada awaba Kongai mayok narbasu mitay miyamna kongpham handokpa leitana lanthengnaba amadi apunbagi saktam da singnaba sing Cheirak pigadabani apunbagi saktam kaiba yaroi haibagi kholau sing ngasi fawba Indian mapung lam lenga kiluchingba singna tarbasu tasinadana leiri masigi ona dainabada police station tarukna konba mafam singda Draconian Law Armed Forces Special Power Act 1958 thamjilakhiba amadi leimakhongda leiba 57 suba army gi campta thabak suba changkhiba mitay Kamal Babu Mafam khangdana manghan khibagi thawdo asina maram oiraga Manipur gi miyamna center gi luchingba sing amadi Indian Security Force ta thajaba lektabagi maram oiragli apunbagi saktam ngakliba mitay sing nalandarakliba Kuki terrorist singi landa ngakpagi khongjang na thai hannaba lalong sing su chatharabra haibagi chingnaba leirakli Lan ngakpagi thabak chathariba arambai tengol gi luchingba korongan ba khuman yawna khul ngakpa singi mathakta ena case lokhalakhiba asigi mayokta miyamna khongjang changsilakliba asi khongjang na thai hannaba tharang lokhalakliba haibasini amaromdana center amadi state lengana lenga ki mathakta landarakliba sing laksinaba hotnabagi mahuta maramdam ngakliba sing faba punmagi thabak chatharakhiba simak mitay miyamu namthaduna thamlaga waroshin purakani haiba wakhalon asidi separate administration gi manglan mangphawna hannaba hotnaribra haibagi langtakna amadi chingnaba leibana miyamgi firem hena cheshin hanba mathau tai